Khudongthiba thogdok anina maram oiraga masa sokibadagi Layengnaba Hotnabada Yumpham phawba Yonthokluraba haingangdagi Yumnam Pakpagi imungi awabagi fibam adu ubiduna ngasi Laingak asibu lusingliba CMN Birengi midyeng makada mahaki Loinabi hiyainuna asangba senpham putoktuna mingonda Yonthokluraba Pakpagi Yumpham Handoktuna ngasi Yumnam Pakpagi imung manungda Sinakhre hiram asida pawdam ama TOMTV na akanaba pawa mo ina haingangdagi Yumnam Pakpagi imungi awabagi wari Sandokraba matung ngasi Laingaki lucingliba Chief Minister N Birengi midyeng makada mahaki Loinabi hiyainuna achangba senpham putoktuna mingonda Yonthokluraba Yumpham ngasi Yumnam Pakpagi imung manungda Sinakhre Yumpham sinaba aduda laikai adugi Pradhan K. Jenta Haingang Development Coordinator Committee gi President W. Jiten Haingang United Club Organization gi General Secretary S. Tondom Amadi Laikai asigi masak ngaiba Maira Paibina Chingba Miyoisina Sarupyaki Amaromda Yumnam Pakpagi imungda Seloina Lising Nipugi Matingsu Banglamki Aigi hingon yonba do fugi inaunu pasina lawbane ado chemna akoi mamina ngasida aigi hingon do mangonda pesa aina khara chijanba do ma hanba yani habedagi ko mangonda ngasije che mamiga degi papungana hanbiduna ai ngasi lupala ama makhaije mangonda gi lawchulubje mamiga degi papungana hanbidana ai mangonda khusinase Mating pangbaduga mari lenana Haingang United Club Organization gi General Secretary S. Tondong Hai imung asigi awaba mamang thaktagi mating Chief Minister gi mityeng makada pangduna lakhi TOMTV na Sandokraba matungdasu Chief Minister gi mityeng makada makatana mating pangbani ngasigi numit ase khwaidagi nungaiba numit apani imung asina masagi Yumpham phawba mingonda leiba yonbagi je inaramba adu Chief Minister N. Birengi mityeng makada mahaki Loinabi hiyainuna sentham singadu Handoktuna imung asida sinabani makatana imung asina thengnariba awaba pumba laikai miyamna mating pangani amadi Yumnam Pakpagi Loinabisu senthok lambi ama oinanaba ibudau margin khubam kanbalov haingangi matam pumbagi sebari oina khalle magasi ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ ꯁꯤꯑꯦꯝꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯗꯤ ꯇꯦꯁ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯔꯤꯖꯟꯁꯤ ꯑꯁꯦꯡꯕ ꯈꯔ ꯐꯪꯕ ꯉꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯇꯧꯔꯒ ꯃꯌꯨꯝꯗ ꯂꯩꯔꯒ ꯇꯧꯅꯕꯒꯤ ꯗꯥꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯄꯤꯔꯛꯇꯅ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯕ ꯑꯗꯩ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯒ hꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯍꯌꯥꯏꯅꯅꯁꯨ ꯄꯥꯡꯕꯤꯔꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯁꯤ ꯏꯃꯨꯡ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯍꯥꯟꯅꯗꯩꯗꯤ ꯈꯨꯠꯁꯝꯅꯔꯒ ꯆꯠꯃꯤꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ TOMTVꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯀꯝꯃꯤꯇꯤ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯗꯤ ꯄ꯭ꯔꯙꯥꯟ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯏꯚꯦꯟꯠ ꯀꯝꯃꯤꯇꯤ BJP ꯃꯌꯥꯝ ꯌꯥꯎꯔꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯆꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ Yumnam Pakpagi Loinabi Yumnam Ichana hai ngasi phawba lamdam asigi pukchel chawraba kayana mating pangduna lakli amadi Laingak asigi luchungliba Chief Minister N. Birengasu achoba mating pangbiba amadi Yumpham phawba handokbiba se punsigi kawba ngamnaroidaba laman namaton sinjari haina handokki amadi Assamdagi company amagi gari thawba laisham ngamba kumanna masagi phone phawba icha asi mi oidaba yade haina bibiramba pukchel chawraba asibusu thagatpa aigi ipuroiba nabagi aina TOMTV gi khuthangdagi mayamda aina mating nijagaju mayamna NGO mayama adagi masarana gi mayama aibu nusibidana aigi ipuroiba igisa akoibu nusibidana mayamna mating pangbirakpaje asukki matik haininga leitana thakachari aduga aigi saitagi ju ai sirani na leiruba aije hinghanbire adu ai ngasi mamangda jo koi honorable CM na mamina mating pange aduna konaba natabini aina mayangi mating laujabani adu hujiksu makatana aigi hingol aje yonbagi paisa thijanabado khogi pabunga adagi mamigana ngasi yabe numisidagi
हिंगोन योनबा यारोइन माना पैसा lupa la ama makai thijanba aduju hanbire aduga makha tana layengbada kara ai imung manungi khara sijinna na bani lising ni phu amuga pire sigi damukta su koi honorable cm ju hainingai leitana thagasari aduga aina panbada sithana da hobo mayam lerga ju aigi mateng pangmada aina haibada sithana da hobo mayam ju ju aina loina pandraga ju mayam na ngakpi gani adu honorable cm na ngasi aina hingiba punsi ma hingje tung koina punsi gi oina moina lepi gani tungda kaigumba awar apa amtala heloina moina mayung jabire sigidamukta aina hainingai leitana thagasari panba yai yumnam pakpagi imungna thengnariba awaba wari TOMTV na akhanaba paudam oina Sandokraba matung ngasi phawbada imung ngasida tongan miyoi singyauna organization marfang henbana imung ngasida mateng pangkhre madugi mathakta lamdam asigi chief minister N Birena hospital ko pukhatuna yumnam pakpagi ana layengba